ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯍꯤꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛꯇ ꯂꯥꯟ ꯀꯥꯏꯍꯧꯔꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:35 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯂꯒ ꯀꯧꯇ꯭ꯔꯨꯛ ꯈꯨꯜ ꯇꯝꯅ ꯀꯨꯝꯊꯔꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯅꯣꯡꯊꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ 3-4 ꯀꯥꯞꯇꯨꯅ ꯋꯥꯔꯅꯤꯡ ꯄꯤꯈꯤ꯫ ꯋꯥꯔꯅꯤꯡ ꯁꯣꯠ ꯀꯥꯞꯄꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯕꯪꯀꯔ ꯇꯝꯅ ꯀꯥꯞꯁꯤꯟꯂꯝꯂꯒ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯈꯨꯠ ꯍꯟꯗꯨꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯇꯝ ꯑꯃꯠꯇꯗ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯂꯕ ꯃꯇꯨꯡꯗ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨ ꯂꯦꯞꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 15 ꯂꯩꯔꯒ ꯀꯧꯇ꯭ꯔꯨꯛ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯀꯧꯇ꯭ꯔꯨꯛ ꯇꯝꯅ ꯕꯣꯝ 3 ꯊꯪꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫